Heart attack haibasi karino haibigi matangda heart surgeon Dr. Ketrimem Kalana hai. Heart attack ase achauba thamoi lena makhal amni amani mathau toba lepkhiduna akhoi punsi ase loikhiba amadi thamoi de machinjak pinaba egi utung singa se ije phajana chenma ngamuktabdigi phunjilakpadegi thamoi ase mathau to ngamde lepkhiba masiba khoina heart attack haina khangnai Miyoi bana hingbada yamna maru oiribasi nada yektana laibani chawkhalakpagi matungina tongan ba laina layong kaya miyoi bada thengnaduna lakli heart attack haibasi akhoi miyoi bada piba khwaidigi kiningai oiba laina makhal amani hiramsigi matangda heart surgeon Ketrimem Kalaga akanana unaba amada heart attack haibasi thamoi mathau toba lepkibadagi thokpa laina makhal amani chahi nipugi mathakta laiba miyoi singda laina asi thokalli Karigumba kanda sahi nauringai matamdasu thokpa adumak yaudaba nate miyoibagi haksangda heart attack tawrokadore haibasi karamna taklakpage haibagi matangda Dr. Kalana hai Thabak woi thangma nakanda mihun chongba thabak naba ngsamri yong naba amadi woi thangma pangbo naba koksi yam lumba amadi shaji yam chondarakpa amadi mihun taptharakpa adu gyan mangakpa asin singmase ahing nongai dobe ayu angan madobi ai matam made toroktuna akhoina miyoibagi punsira hada te tholi masi tongdore haina khangba taragadi masa singasina section thorang hana lobi horobadi angan bada natak aham bada hospital pukhalabadi akhoina punsi singase makhoi anabi punsi singse khadi kanma ngamgadra haina khanje State asida heart attack tawduna sibagi sang wangkhalakliba asigi matangda palladuna Dr. Kalana hai sahi manga tara asida heart attack tawbagi sang wangna leiba thengnai masi karidagi lakpano haibase khangdokpa changi yariba makai aikoigi haksang asi BP wangi wangde haiba khangdo hodaba asisu maru oiba maram amani BP wangdanaba honaba changi haiki Manipur da so heart attack tawbi chang ase sahi manga taragi sida hengale haibada ya adubu aina hajani mudi statistics report ama tangdang ma leitrabanina acho hospital natra private hospital hingida record ama thamdabanina akhoina thengnajabada chang ase adum wangna lei na baching ase masagi blood pressure se BP si wangi amde wangde khangdo hokdaba matam chana adum blood pressure wangba asina heart attack tawbada yamna maruoiba factor amani amadi blood pressure wangma mi singase stroke toba heart attack toba asina singba singase ikhang khangogdana adum thokpe heart attack asi thoktanaba section thorangi matangda Dr. Kalana yariba makai aikhoigi haksang asi ka hena lumdanaba honaba tai chinigi sang wangdanaba honabigidabani BP wangbra body weight kaya lai amadi chinigi saruk kaya lai haibase khangdoknanaba toina sek tawnanaba honagadabani Amaromda yariba makai maiku sizinaroidabani haiki shaji jahi ni phu yang kai chorobadi amuktang shaji doctor da chatlaga hosan chatlaga akhoi isada blood pressure wangbra ama isai chini sro se wangbra amadi isai body weight henbra hamsing bajang ta na khangdo bi hodamni cholesterol henbasina isada blood pressure wangbi maram amsu woi amadi pipe nung phunjil pe maram amsu woi wakhan tension le ba myoi sing asina stress and strain amna laga nungdang tumba yak ta ba pu ba tham ngamoi da ba masa machu singi demand da halu da mama pa sing da matam chupra wakhan lena na tuna ma punchi lu ki ba ase ate mating na te heart attack to buri kini aduna wakhan lena ase yang yam hanthana ba amadi yamna leitana ba hone bi batai amadi hakchang gi darkar le ba vitamin D natraga calcium charu charang darkar le ba vitamin sing ase yawo wahi mapung phana chadana thamoi je bang hen kan mangamne ba hona bigida bani amadi I chimu tongdo phundana ba cholesterol chro se wangdana ba matam chupada mari amau chabi chang ase handana leibigedamni heart attack asi thoktanaba aikoigi haksang asi toina sek tawba mathau tai chaba thakpada section ba amadi BP toina sek tawbiba mathau tai
ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯊꯃꯣꯏ ꯂꯩꯅꯥ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯁꯨꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯤꯕꯃꯈꯩ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯁꯤ ꯂꯣꯏꯅꯅ ꯌꯥꯔꯤꯕꯃꯈꯩ ꯃꯩꯈꯨ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯗꯣꯛꯇꯔꯅ ꯊꯝꯂꯛꯈꯤ ꯚꯤडिꯑꯣ ꯖꯔꯅꯦꯂꯤꯁ ꯑꯣꯖꯤꯠ ꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯕꯀꯨꯃꯥꯔ ꯈꯥꯒꯨꯐꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯡꯒꯩ